Akaswani Imphal Ngangom Kiran Pau Pajari Ahan Badamaruiba Pau Chingburoi Tamburoi Gimarakta Matoibagi Sakta Mutliba Mera Hok Chomagi Toromasi Mausag Chanabi Masung Harau Tayamagaloina Pangtokli Dengi Lena Sandorgliba Sitinganaba Haksel Bivak Honari Miam Mating Pangminaba Rising Health Services ki Director Dr. N. Hemant Kumar na Apil Tauri Loktak Pat Kinamit Palan nga Sitongan Tongan Wapam Singda Harau Tayam na Pangtok Nari Lamkoi Usek Amar Falkol Tamenglong Jila da ngasidagi pairak pahure amasung Ngaksel Mantri Rajnath Singh na hairi Ngaksel gilam da Bharat asi Mipal tangdabagi maikay da khongjal yang na sangsilakli Ngasi Meragi Thanil Purnima Numitchida Chingburoi Tamburagi Marakta Amatoibagi Saktam Utliba Mera Hok Chongbagi Thorom Mahoksagi Chanabi Masung Harau Tayambaga Loinana Pangtokli Ngarangdagi Hongna Raja Sigi Tongan Ba Chingi Kul Kayadagi Lusingba Singamadi Jagoi Isagi Kanglup Yauna Mioi Kayana Ngasigi Mera Hok Chongbagi Thoromasi Yauna Bagidamak Imphal gi Sana Konungda Laktuna Yarektuna Thoromasi Yauna na Bangainaki Ngasayuk Angan Badagi Hongna Sana Konungda Mera Hok Chongbagi Oiba Lining Laisholgi Thorom Sing Pangtokki Koro yaga parakonung asida ido di nonggalari pa khangbai do ikuya ka da kuwaki sangdo karalon bidu kai de sina ya na pi pene singak te serai ye kumya mana male ngai da taw punim jaragi hai haya Madugi tungda Manipuri gi ningthau Maharaj Sana Jogboleshem mana Khongmi Lanmi amasung Chimburoi Tamburoi gi mioi singa punna Manipuri gi ariba konung amasung aitihasik oiraba Kanglada Sana Khonglengki Ningthauna Kanglada yauraba matungda Lining Laisol gi oiba tangai fadaba thorom sing Mera Mentongba Mera Thongmoi Thanba amasung Mera Yangkhong Tambagi thorom sing pangthokki Kangla Uttara Samangda pangthokkiba mapung oiba thoromda Chingburoi Tamburoi singi marakta angam khudol tamnaduna nungsi chanabagi mari nauhongnana ningsingnaki tungda Chingburoi Tamburoi punna hau chongduna jagoi isagi thorom sing pangthokki Mera Hok Chongba Mari Lena na Wangang Bada Ningthau Laisama Sana Jawban Hai Mera Hok Chongba Hai Basi Kanglada Ningthau Oiduna Palamba Ibudong Nongda Lairen Pakhang Bagi Matamdagi Haudoktuna Pangthok Lamba Chingmi Tamigi Marakta Nungsi Sanabagi Amatoiba Mari Utliba Phajaraba Kumhai Amani Mahakna Hai Malemda Lairiba Harau Kumhai Singasi Mapung Oina Kanglup Phurup Amakhakta Yumpham Oiduna Pangthoknabana Ayamani Adumoinamak Mera Hok Chongba Hariba Kumhai Ashidi Akaknaba Phurup Amakhakta Yumpham Oiba Nataba Tongan-tonganba Kanglup Phurup Singna Punna Saruk Yaduna Pangthokminaba Yamna Phajaraba Kumhai Amani Mera Hok Chongba haiba thauramsi Kangla sida panbiramba Ibudong Nongda Lairen Pakhang Bagi Matamdagi Hogdokhiba Adungba thauram amani haidana halamon singna khangaising takpi Sigi thauram sida yam unique oiba makhal jawlisi kaino hai matamda malemda lairiba festival mayam akaknaba furup amada akaknaba lining amada akaknaba charabi amada loina base tang aduga Mera Hok Chongba haiba sidi sida lining puna mi kang khodimak loina punna yawlka pangthokpa yaba aduga thauram amani sigumba kumai yasna lakpa se lamdam se lairiba kang furup punamak nungsi chana Apunbagi Saktam Sagan Minaraga Ipai Puno Thambiramba Manipuri se punna ngakminasi Mera Hok Chongba Thormadu Sana Konungi Famnaiba Sing Amaibe Sing Tongan-tonganba Yellow Phurup Singi Jagoi Isagi Kangbu Singamadi Masing Yamlaba Arambai Tengolgi Thomi Sing Saruk Yaki Dengi Laina Sandorgli Basi Tingnanaba Haksel Bivak Honariba Shida Miam Mateng Pangminaba Rajya Health Services ki Director Dr. N. Hemant Kumar na Apil Tauri Akaswani Imphal Gangasi Akhanan Unabamada Director Hemant Kumar na hai Dengi Laina bu thoaliba mahik asi puduna satpa Aedes koba kang makalasi yamna lapna paiba ngamde kang asina ayuk amasung nungthilgi matamdana mapung oina chikalli kang asina imung manungda laiba freeze cooler amadi apikpa patra singda tungduna laiba aruba isingda marum koksili asiguma kang asigi marum kokpham sing toina sengdoktuna marum kokpham lehendrabadi kang asina sandorkliba Dengi Laina asi laksin bada laigani Karigumba kang marum kokpham adu sengdokpada khudong chadaba lairagana kerosene amadi thauna singba hijilabadi kang asina marum kokpa ngamde mahakna hai ayamana makhoi yungi manungda leiba maruoina flower pots kumba bucket kumba cooler kumba andagi akhoi tayar hando thamba cup akaiba
ꯑꯗꯨꯒ ꯂꯣꯏꯅ ꯏꯁꯤꯡ ꯇꯨꯡꯒꯟꯕ ꯖꯒꯥꯗ ꯃꯈꯨꯝ ꯀꯨꯞꯇꯅ ꯊꯝꯕ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯖꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇꯁꯨ ꯏꯁꯤꯡ ꯌꯥꯎꯐꯝꯗꯨꯗ ꯍꯥꯏꯔꯤꯕ ꯃꯆꯥꯁꯤ ꯌꯥꯝꯅ ꯀꯣꯛꯀꯜꯂꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯗꯦꯡꯒꯤ ꯍꯥꯏꯕ ꯂꯥꯏꯅꯥ ꯑꯁꯤ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯀꯥꯡ ꯃꯆꯥ ꯀꯣꯛꯐꯝꯁꯦ ꯃꯁꯤ ꯐꯖꯅ ꯀꯪꯍꯟꯕ ꯑꯗꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯨꯡꯕꯁꯤꯡꯁꯤ ꯐꯖꯅ ꯍꯩꯗꯣꯛ ꯆꯥꯝꯊꯣꯛꯄꯤꯕꯒꯗꯤ ꯌꯥꯝ ꯂꯥꯏꯅ ꯂꯥꯏꯅꯥ ꯑꯁꯤ ꯅꯥꯍꯟꯗꯕ ꯌꯥꯏ ꯑꯩꯈꯣꯏ ꯏꯁꯥꯕꯨ ꯑꯃꯁꯨꯡ ꯑꯩꯒꯤ ꯌꯨꯝꯕꯨ ꯂꯩꯀꯥꯏꯕꯨ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯑꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯊꯥ ꯑꯁꯤ ꯀꯨꯟ ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯐꯦꯁꯇꯤꯚ ꯐꯤꯌꯔ ꯍꯠ ꯀꯥꯔꯘꯔ ꯃꯦꯂꯥ ꯉꯁꯤꯗꯒꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟ ꯏꯝꯐꯥꯜꯗ ꯂꯩꯕ ꯏꯕꯣꯌꯥꯝ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯍꯧꯈ꯭ꯔꯦ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯟꯂꯨꯝꯁ ꯑꯦꯟड ꯇꯦꯛꯁꯇꯥꯏꯜꯁ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯃꯦꯂꯥ ꯑꯁꯤꯗ ꯄꯨꯟꯅ ꯁ꯭ꯇꯣꯜ 60 ꯍꯥꯡꯂꯤ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯕꯗ ꯍꯦꯟꯂꯨꯝ ꯑꯦꯟड ꯇꯦꯛꯁꯇꯥꯏꯜꯁꯀꯤ ꯗꯤꯔꯦꯛꯇꯔ ꯑꯦꯂꯥꯡꯕꯝ ꯖꯤꯇꯦꯟꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ ꯆꯥꯗ 30ꯗꯤ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯊꯕꯛ ꯇꯧꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯤꯁꯥꯕꯤꯁꯤꯡꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯕ ꯈꯛꯀꯤ ꯅꯠꯇꯅ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯋꯥꯡꯃꯗꯁꯨ ꯊꯥꯗꯣꯛꯇꯨꯅ ꯐꯤꯁꯥꯕꯤꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯍꯦꯟꯒꯠꯍꯟꯅꯕ ꯍꯣꯠꯅꯔꯤ ꯁ꯭ꯔꯤ ꯖꯤꯇꯦꯟꯅ ꯍꯥꯏ ꯐꯤꯁꯥꯕꯤꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈꯤꯅꯕ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯐꯤ ꯁꯥꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯁꯔꯀꯥꯔꯅꯁꯨ ꯐꯤꯁꯥꯕꯤꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯍꯦꯟꯒꯠꯍꯟꯅꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯀꯌꯥ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯍꯦꯟꯂꯨꯝ ꯑꯃꯁꯨꯡ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁꯀꯤ ꯁ꯭ꯇꯣꯜ 250 ꯍꯦꯟꯅ ꯍꯥꯡꯗꯣꯛꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯃꯍꯥꯛꯅ ꯍꯥꯏ एप्रिलदगिना मथंगे लाकदरबा मार्च फावबदा पांथोकदबा अपनबसि पुन्ना 13 चिमंगदंग सिगि थारगा सिना स्टेट स्पॉन्सर ओइबा भारत सरकार गी जो एरिया आमसु ओइबा अकोइना हाना तौगनी हाना खल्लगा लेबा अमसु यावबा पुजलकाना अकोइना मसिजे मर्जिंग तौबनी मेरा होप चोंबा हाइबा ngasi ju स्टेट की फंक्शन अमगा लोनेना तौबा प्रोग्राम निना ऑल कम्युनिटीज की पार्टिसिपेंट खुदिमा स्टॉल हुंपु जिदा एकोमोडेट तौई तोंगा स्टॉल 10 सिंगी स्टॉल सिंग हांगा यावरी अदुगी मथक्ता भारत सरकार न मसक खंगिरबा स्टेट सरकार ना कदो हंदना आउटस्टैंडिंग अवार्डी सिंग ओइना लेरबा मेरा होचंबगी फेस्टिवल फेयर्स दा मदुगी मफम अमा कोइ तोंगाना थमजै लोक सभा के एमपी डॉक्टर अंगोमसा बिमोला कोइजमना ngasi खोरामबन इमा कैथल कम्युनिटी वाटर प्लान संगाख्रे थौरमदुग मरी लेना वांगांगबदा डॉक्टर अकोइजमना हाई मियामने इसिंग थक्नब होनाबदा प्लास्टिक बोतल सिजनबदगी प्लास्टिक बोतल की पोल्यूशन अम थोरकलिबासदगी कन्ननब होनाबदा खरदंग ओइरबसु मतंग पांगनबगी पांदमदा वाटर प्लान से हांगदोकपनी ngasi हांगदोकलिबा प्लान सिनमा पुंगमदा इसिंग लीटर 1,990 पीबंगामी प्लास्टिक बोतल सिजनबगी महत्ता मसिबु निंगथिना सिजनदुना प्लास्टिक की पोल्यूशन हंथानब होनामिना शहनसु एमपी ना अपील तौकी थौरमदुदा इम्फाल वेस्ट की डेप्यूटी कमिश्नर मयांगलम राजकुमार सु सरुक याकी पाउगी मरक थतना अटेन ब्रेक अमा नुपी सिंगना नुपी ओइबिगी अनाबाबु लोचिंदुना थंबा थादोक्लसी चटलिबा था सिगी लेपाक पोकपा युमसा कैसा सगोल से नुमित खुदिंगी लेमना गाइनी ऑन्कोलॉजी डॉक्टर तानाबता नतना फ्री पेप्समियर टेस्ट ब्रेस्ट स्क्रीनिंग कोल्पोस्कोपी अमदी थायराइड स्क्रीनिंग लेमना येंथोकपगी खुदोंचाबा पिजरी अकुपा मरोगिदमक NABH फंगलबा अमेरिकन ऑन्कोलॉजी इंस्टीट्यूट बबिना स्पेशलिटी हॉस्पिटल सजीवा जेल रोड खाबैसोई इम्फाल ईस्टा तानबियु ताबिरिबा पावसी आकाशवाणी इम्फाल दगिनी अवांग नोंगपोक लमदमगी ख्वाइदगी चाउब थुमहि चेंदब पाटसिंगी मनुंगदा मोरिबा लोकताक पाट योखनबगी पांदमना ngasi लोकताक नुमित फालन थोरम पांगथोकली चाही खुदिंगी मेरागी पूर्णिमा नुमित लोकताक नुमित फालन असि पांगथोकतुना लाकली लोकताक लक डेवलपमेंट ऑर्गेनाइजेशन थांगना सिंदुना 63 सुबा लोकताक डे गी पालन थोरम थांगा 41 गी लोकताक लारिंबी लंपाकता पांगथोकली थोरम असिगी मतंगदा अखोइगी बिष्णुपुर पाउमीगी पाउदम अमा ngasi mera ki thani numit purnima asida matam kya da ki sathaduna langiba loktak day celebration loktak lairebi lampakta ayukta gi hauna hojik phawda ahin sumna musical night ke loinana pangthoknaba sem sari amadi hauji tongan bahara kumising pangthokli loinana rajasi ki tongan ba mafam sing amasung district asida lairiba mafam sing dasu festival asi pangthokgi pawlai hari basing dugi manungda loktak run tree plantation painting and essay yang tanaba musical cultural night loinana loktak isai mapal ikau khatpa loktak tanga masa thadaba amad musical night na siba pangthokpagi paw lairi loinana asigumba celebration asida okhulgi sirui gi lakpa isilena omana akashwani imphal da asumna hai khoi sida lakpa kan dai khoina nungai phongthokning ge se sigi mi friendliness oiba yam nungai ba phawi
ꯐꯦꯁꯇꯤꯚꯦꯜ ꯍꯧꯕꯗꯒꯤ ꯂꯥꯁ ꯐꯥꯎ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯆꯪꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯕ ꯑꯦꯠꯃꯣꯁꯐꯤꯌꯔ ꯁꯤꯗ ꯂꯩꯕ ꯃꯤ ꯑꯩꯈꯣꯏꯕꯨ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯕꯤꯕꯁꯤ ꯌꯥꯝ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯌꯦ ꯑꯁꯨꯝꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯖꯥꯇꯤ ꯀꯌꯥ ꯂꯥꯛꯇꯨꯅ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯕ ꯁꯛꯇꯝ ꯑꯃ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯄꯥꯎꯒꯤꯗꯃꯛ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯂꯝꯄꯥꯛꯇꯒꯤ RK ꯃꯅꯤꯄꯨꯔ ꯁꯅꯥ Central for Rejuvenation of Loktak Lake Watershed and Wetland Moirang Sinduna Ahanba Loktak Degi Palinthorum Moirangi Omba Nurathel Rota Pangtokli Imphal Kendrige Mele Kongkham Robindrogim Yang Makhada Loktak Numit Palinthorum Marilena Ngasi Komla Khong Singthi de Leiba Loktak Lairimbi de Miam Haikat Laikat Tamki Tamenglongi Miam na Tamuan Pui Natraga Akhwan Pui na Haina Khangnaba Amar Falkol Tamenglong Jila de Ngasidigi Pairak Pahore Aikoi Tamulong Paumi Ringbang Kamina Hai Lamkoi Usegasi Kumjali Singani Taramanga de Hona Tamenglong Forest Division Mafumadugi NGO Sing Kulamusung Club ki Thomising na Kan Honaduna Ngak Senbagi Tabak Chatharakli Humbutarat Mathoi Shuba Lamla ki South se Kanbagi Sel Palan Gamari Lenana Human Animal Coexistence Haiboklonda Central Forest Division Amasung Birimangun College Somungi Environmental Center Puna Sindunangasi College Asida Miam the Khanbagi Thormama Pangtokre Humbut Marputara Taruk Suba Mera Thabum Mipam Numit Nini Chupna Imphal Iski Pungdong Bam Awang Lekai de Leva Community Hall the Pangtokre Mipamaduda Manipuri Wang Madagi Yauna Tongan Opam Singlig Lakpa Miyoi Kayana Saruk Yaki Akasbani Imphal gi Pau Tabiri Ngaksel Mantri Rajnath Singh na Hairi Ngaksel Gilamda Bharat Asimi Pal Tangdabagi Maike de Khongjal Yang na Sangsilakli New Delhi Dengasi Raksa Nabachar Sambatta Wangang Bada Sri Rajnath na Hai Sarkar asin awan matam galoinana Haujik Oiriba Lalongi Thongasi Mapung Phana Khangjili Mahan Hai Ngasidi Lanpham Kaya Technology Sinabagi Sang Hengalakli Hauki Sahi Tarasi Sarkana Atma Nirbhar Bharat ki Makhada Thausil Thorang Kaya Paikatuna Ngakseli Kusukulai Kaya Lewak Asida Design Tautan Puthok Poromda Economy Yang Changlakli Kendra Saltum Mantri Nirmala Chitaraman Nahari Direct Benefit Transport Sizinaduna Sarkana Lupa Koti Lakmari Lissing Kuntramathoi Kanmangamlei Hauzik Sanabagi Pau Heirangkhongjam Bhavan Dagi Manipur gi judoka Linthoi Chanamamna Peru gi Limada pangthokpa Junior Judo World Championship ki kilogram humfumdoi gi kanglupta senzengi takaman laure Championship asida Netherlands ki Johnny Galen bu maithiba piduna Bharat ki amata ngairaba senzengi takaman adu lauba ngamkibani Akasbani Imphal ga akhana na wari sanabada Linthoi Chanamamna hai Handaki medal asi aingonda yam maru oiba amasung puning siba puning thawatpa oi maramdi aina injury oraba sanglaba chahi ani gi matungda world stage aigi fida ama kanba ngambase aingonda yamna harauba amadi puning seba oi mafam jaga asibu yau naba chingkhat pirikpa ojaguru imanabi amadi aigi imung manung singda aina hanan thagatpa phongtuktari aduna matung tarpa competition achawa competition kayada mai pangnaba aikana honagani Rajapal Ajay Kumar Vala amadi hanagi Mukhyamantri Nongthombam Birena Linthoi Chanamamna takaman asi laurakpada nungaiba phongdorakli Karnataka gi Mysore pangthokadaba Yankai Suba Senior Yoga Sports Championship lising ani kungamanga da saruk yarunaba Manipur State Yoga Association gi sanaroi amadi official gi punna miyoi tarana saba team ama ngasi Imphal thadokre Yoga Federation of India gi lamjing makhada sinba championship asi tha sigi mapandagi taranithoi fawba pangthokani Kapching District Sports Association na sinduna kunganithoi suba Leihau Devi Memorial Super Division Football League lising ani kungamangagi ngasi sanakiba match ta SWC Kairak na KMSWC Kairak Muslim bu Panjil ama sinoda thoikre All India Football Federation gi meeting makhada sathariba ahum suba Premier League lising ani kungamanga kungatarukki ngasi sanakiba match ta Young Physic Union amasung Mayang Imphal United FC Panjil amamam chanaduna draw chatkre Kiran Aroi badamar weo pau amohanna Chingburoi tamburoi gi marakta ama toiba gi sakta muliba mera huk chomba gi thorum ngasi mahuksa gi chanabi masung harauk tayamaga loina na pangthokli Dengi laina sandorgli basi thingnana ba Haksal Bibak na honari miyam na mating pangbina ba Rajagi Health Services ki Director Dr. N. Hemant Kumar na apil tauri. Loktak pat ki numit palan ngasi tongan opam sing da harauk tayam na pangthok nari.
lamkoi usek amar falkol Tamenglong jila danga sidigi pairak pahore amasung ngaksel mantri Rajnath Singh na hairi ngaksel gilamda Bharat asi mipal tangdabagi maikei da khongjal yang na sangsilakli pauloi jare